tukatchay haige namai thakkanu haige metai nupi oidi metai nupi dumaina leiru tukatchay namgumba metai nupi sidi kuki na metai muthat ke hona riba tanja aduga central force AR sula aga kuki gi mijang changna leiriba tanja asiga asugumba pau tabasili atuki matik thamoi pende adu chinaw mayam da taminasi update ta rebel luang rebel gi post gi lakhot chage AR kuki punsalaga ahing amada maitai phurup tumna hatna ba honaki Amit Shah Modi anina maitai phurup muthatpa pami Manipur gi miyamna AR ubada tin sinaraba matam asida moirang sendradagi sakuntala kaubi maira paibi asina sendrada leiba AR ga pullaga moirang kendra gi miyamda namthak tawduna arem apagi polam sing yeli hairi AR gi damak kathok libi nupi asi miyamna lesson ama tambipam thoki haina sosumna fongdrokli makha hojik phangna wakhal tadaba nupi amani ka tholak pase atuki matik pende khungai ibung upa mayamna sara hena leiri nomai maru marakta kukina landar pa marakta leiri ba ado AR na yenba alema pa khra do lawdraga di akoi hingba nga maroidra ba tanja sana adugi minung si do mafam sana sijena biwa ba hojik AR singna la aga karam ba mato mong tawri ba se amung nauna haibegi darkar oiri ba ba kari gino asuma mathong mutta ba thabak tawbi rei ba sibu kari gino ngakna riba tawna riba sinariba mayam sibu phagine khanbi baraba asom na khanbi ba wakhanse kari wakhanno maira paibi ni haina leiyadi maira paibi habase kari no habase khawaba ima maira paibi mayam na huji mukna riba mayam se kari no AR lauthok pi khro aina launa riba tanja asiga asom jina muk kari wakhan khanlu dana AR gi amuk asumba lemna lempot khara se kari gi pambiri no aba yamna pinde asuguma tukat chaba mato muang je tawbira kanu leiriba chara hena honariba mayam se asi kari nom da khanbiu laphu mayon sana khangi ibung ipa mayam na laphu mayon sana khangi abauji ima mayam na kathok no honariya ba ya lothok pi gro central force lothok pi gro lauriba tanja siga asugumba lamcha sa chatlam se pamde aduki mati pamde metai nu pi bu ne metai nu pi gi thak ta wang na thamna ba hona sida asugumba mato mong tawbira kanu maina tawjaga tawak sida hujik interview tawri se akhoi security advisor se si akhoi hangla isa le re ma na tawdu mi na khange de ma pham thalo sakhi ai na ba kuki gi pesa kyam saro sa ba ayu ki nungdang isa no poriba ahin tumna poriba driver se to hat ba gari mai tha bisibo moi gi shu to no agreement du yaw re ni moi na akhoi gi isa no mayam kaktar khut kaktar yum mai tha dra akhoi da kari la lu gi no ha ba moi na separate land pa me kuki land pa me india government da demand to bi ai phanga da ma ne hai ba thabuk shuru ga sabal no mi du makhut kaktar mu kaktar halaga moi na ma na pa me bu lam du phanga dra ni da ada lan si kam gan lo shin ge hai no akhoi gi mai security advisor da pin da phongdok pa mayam ma aduga tawriba hujik soknariba lansi marak siga asugumba wakhan pitpagi wakhan asugumba mioi tholak pase pende adusu manipur manung da leiba imana asugumba thabak tawrak pasidi ne isana wakhan je munna khandabiu ngasi maitai nupi ama oiraga imana lorumba phirep se kari phirop nam ta khandabiu asomna ima mayam na kathok tan honariba mayam ibung ipa mayam na kathok tan honariba mayam se lauriba kholaw mayam siga ngasi gi tang se 18 June ne se asisu khandabiu kari no thoiba mayam se inat nga pa iprup nga pa gani hujik sinariba kathok riba mayam se asigi marak se kari wakhan khanbadagi no asugumba phirep lobirami se kari wakhan khanbadagi no ngasi se aina kuki gi oina video semge kuki khara kulen yogiba gi video semge khalam bane ba ado ngarang na ne kuki gi video semge khalapa kudingi asugumba nungai ta ba thamoi de pin da ba thamoi de yu ba thabak sing se uiya ba maron amana sona kuki singna ma kuki MLA khangde kuki gi leiba punamak sina ko akon maitai mayam se namtha na ba asigi mathakta central government na su maitai se yeng da gai ngasi awana marakta inhana thami base asige marak siga maitai nupi mathong maram sa da ba amani ka thokla aga maitai mayam na wari base kaisu una tabai mato mong da ut pase utpi ra kanu nasana tawri bado karino samra wakhan khandau maitai nupi oiradi maitai nupi du maine leibiu da tawnari base phagi mato mong da leido kari gino pau sindo dang su taram ngani asu uram ngani aba amuk nauna akhoi na mo haibe mathau tabra mayam na haibe mathau tabra ba hujing mayam na kuki singna chana kaino moi donation tawraktana moi gi awat apa nai dana baina mapam chatan donation tawri mapan na chatna niri moi masena ninari aduga hujingna asugumba marak siga maitai nupi ama ni ga thokla aga maitai gi sondha ba pangan sondha ba thabak tawbirei se kari gino ba
mafi set kani khangdaba cookie singduna tawribado adu yengchalu mafi set kani khangdaba maram leitaba mana leitaba cookie moina moigi mana semnaba tawriba mayamdo moigi mi khomjanaba honariba mayamdo adugi matawdo yengwaba ngasi maitai nupi ama oina malimda kinariba nupi lanhaina nupi gi saktam khangna leiba maira paibi ebase ima mayam gi thaunabu kinana leiba tanda asiga asugumba usit oidaba mayang ar mitopna usit oidaba thabak taubiganu aba kari wakhanno khallibado kari wakhanno ama lorekani ama tholakani kari non ibung yupa mayam se kadon no jengjan dori base kadon no nongmai cookie ge nongmai maru si hona dorira natraga asumba mathong maram sadaba nupi khara aduga mathong maram sadaba nipa khara nupi lalon ba khara asumai se hona na leitori natraga cookie ge lan marak tagi maitei kanna ba hona dorira kari no hona dori se tanja se ga central government gi चलिबा मनुंग द तौरिबा इरांग सेना करिनो अदुगा हुजि हुजि चांगाइबा सेंट्रल फोर्सिंग ने तौरिबा इरांग से करिनो कुकी ने तौरैबा सेना करिनो अखोगी मैते इबुंग युपा मयाम सेना तौरिबा सेना करिनो इमा मैला पै मयाम ने तौरिबा से करिनो नकोक जालिबा नकोक तुगा खंधौबा नकोक पालिबा नकोक तो अदुगा खंधौबा अले मपा अदु पांबिरी दो करिगिनो अले मपा पांबिरी बदो इसागी इनात इफुरुप से असियाना खल्लो इबुंग युपा मयाम न वारिबा से नंगी सरुग यावतब्रो नंगना नमाई थक थईदो नमाई थक थई हाइगेने नमाई थई हाइगेने नमाई थकनबो अदुगुम थबक तवि नत्रो तौगनु नमाई थक्कनु नसागी इमुंगदा नंगी नसानी पादो नसागी इमुंगदा नंगी नवाना पुरोबिदो थक्सी खसी नाइदिदी हाइगनु अदुगु ओइरंबा तारगदि करी ओइगनी याबदो हाना खल्लो मसा पिकलिबा मसाना मपा कौबो फंगदना ngasi कप्पिबदो अदु खल्लु अदु कावरबो चही हेंजलेना अदु कावरिराबा अदु कावरिरो वासे जामना ngang रोइसी अखोय मसेनी हुना रोइसी अखोय इबुंग इपा म्यामना कथोइबा म्याम से असि से कनागिनो खंधासी इबुंग इपा म्याम अवाट पसे कइनो यंगजनसी इमा मेरा पैबी सिंग लेइबा इबुंग इपा म्याम ngasi लानसिगा कुकी ना मेते द लांदारै बलान से ngasi mang अखोयना मुक्नबा ngम्मिबसे इमा मयाम लेइबदगी ngasi मुक्नबा ngम्बनी बसे खांगु लेइरिबा नंगना हुजिक अलेम अता खुल्लिबा सेंट्रल फोर्स तुना ngakpi gibra ha ngakpi gibro yam ngangna roisi social media ne yam na ngangning de ngangthara ga chinse lepoi ba yaro achakpa mayam sina manipur manung da leiba namit u na nang na aduguma sajale chatli bado khantharu bada tukachei ko andong na tukachei nangi sajale chato tukachei ngasi se thamoi nuai taba numi ni haina thamoi se nuai tana video si wo thagat pa se thagat lo se khan le mani aduga asigi paw si ubode thamoi se pende ba isinaw mayam ai video se yam sanga ngaroi ge ngasi se 18 june gi thamoi su nuai taba aduga tanja se ga sugo paw khara taba si ga su thamoi se aduki matik pende kathoiba mayam se kari nuai na khandagi di khandraga asuguma mathong maram sadaba amani tholop si ju jamna pende adu haija dabdi hauriba isinaw mayam amasung leiriba isinaw mayam akoi huji se kari phibam nuai ba se aduki matik khantha udragadi kari oirakani maite furup se mangadra ina khanbagi tanja asiga asugumba matau mong ubase penda badagi wafam khatang phongdok chabani ado pari mom channel na ngasi phongdok khiba semjariba video siga wahi wata soi khiba kya leirega su tabada nuaitaba kya leirega su ngakpi waina yengbiriba mayam punamaki mafamda pari mom channel la ikong nonjari ngasi gidi loi sanjarege ibdo pakhang mana yai phare kanglei pakna yai phare